Naga Mari Naga volunteer sing the Tanglabutaki Kudong Tiba Nanglam Gadabutaki Nak Tok Hore Hari. Gasipung Baro Atoy the Infalda Tabaki Labor, Rongmay Naga community, Nupama Samari, Mamanaba Amagi Bar de celebrate Toduni Haina, Highway the Gari Toduna Lakpada, Namdelong Naga volunteer Gisek poster Tanglabutaki, Gari Kamduna Wakal Tahan Cray, Makoi Numba Saitaki Hade, Pausana Makata Haribana volunteer sing the Sek Posamas Harambagi, Makoi Live of Perdibane, Gariguma Sek Posadu Lerandrabadi, Modbung Yosin Kibasu Yai Hade, Loinana Infalda Ladiba Naga Singi Mama passing na Nakoina Kogi family members some of the friends sing ado Asegumba Luraba Matamasida Highway da Pangsata Saranbikano Hina so Namdelong Nagabolo Jas Gangatung Biki Maike de Apple Torakle Drug Paba Sangluba Habildar Tang Tinduna Hat Cray Thawal Police Station gi manung sanba Thawal Moijing Khongkop Lengway sing the drug phaba changluba Thawal Commando gi Havildar ama thang na tinduna hat kray Police ki pawn hai thawdo sing arano midang pung ne pan minute ni pumangarom tarakpa adwai da thokibane thang na thilak padagi laikhidraba Commando Havildar adugi mameng Khoirom Suresh sahi kuntrama pan apokpa laikhidraba ke ais ibosawa kawi mahak yaripok Lai manai dagi ne Commando ki team ado akang naba pau ama phangbadagi ngarang numidang Thawal Commando ki civil team ama drug purakpane haiba mioi ani Thawal laisang thamlom dagi talakpada Thawal Moijing Khongkok Lengoi sing area da sensin khibadagi makhoibu phana ba changloba team adugi Commander Oiriba Khoirom Suresh da thang na thilakibane khudakta Sureshpur District Hospital da pukhat ke adubu mahak lambi da laikhidabane Thawdo asigi pau hek phangbadagi thawdok thokpham da Thawal District Police ke ahenba force sing sangsenduna Thiba humbagi thabak chathakhrei laikhidraba Suresh ki haksang Jenims ki mokta thamkhre hairi Phajin kiba kuki taramari thadu haina khongjang junction khrei Naga singna phajin kiba kuki taramari thadu amadi pastor ahum hatpada chenaba sing phagadabani haiba demand tawraduna ngarang Surosanpur da leba wall of remembrance da wakan mifam chathaduna khongjang junction khrei Indigenous Tribal Leaders Forum ITLF na sinduna chathaki bangarangi khongjang adu da sarugya kibi nupi amana hai United Naga Council UNC na phajin kiba kuki mission taramari thadoklagani haina phireb lauram laga khanghaudana khongpham handoklakliba karigino center da makoina phajin kiba sing kuki sing adu athubada miyoibagi minungsi yenglaga thadoraklagani haina thajaba piram khibane amaromda ITLF ki maikaidagi phajin khiba kuki mission taramari adu hek thadoraktriba phawba makhata na leptana khongjang adumak junction khigane loinana pastor ahum hatpada chenaba sing phagadabani haide ngarangi khongjang adu da cold blooded must not be normalized in democracy 3 laps taken 14 held hostage how long will India stay silent human rights cannot be held hostage in the hills of Manipur haina kholau kya sulauke Manipur da hojik thokleba kaluki irang asi yengsinabagi damak semkhiba Supreme Court na semba member ahumgi committee na makhoigi report ama apex court ta thamkhre haide committee asina Supreme Court ta thamkhiba report ki matungina kaluki irang aduda ama ata thokraba tribal khul amasung searching semjin sajin bagi matang da government gi maikaidagi ama ata thokraba yum sing nauna sabagi Scheme Paikali adubu search natraga atai lining mari lenaba structure sing nauna sabagi matang da policy natraga scheme amata semba laitre haire kaluki rang asida laikhidraba singi imung manung da government ki maikaidagi ex gratia compensation pi gi bagi status su committee asina yengsin ke report amagi matungena irang asida laikhidraba mi sani ga taratret ki imung manung da lupa lakh tara gi ex gratia gi mateng pi khra Manipur government na panel asida thamke compensation ge senfam asi center na lupa lakh manga aduga state na lupa lakh manga puthok kuki ama sumai tai phurup animaki victim ge imong manung da pi khre haide May 3 2023 dagi haurakhiba kaluki irang asina maram oiraga Manipur da hojik oiriba phiba masigi matang da Jammu and Kashmir ge hanagi chief justice Gita Mittal lusingba member ahungi committee na pikhalakpa report ama haukiba May 13 Supreme Court chief justice Surya Kant na Lusingba biren sama the hearing sathake kaluki irang asna maram oraga kuki singna singda aduga maitai singna tampakta lerakhi state asida president rule sahi ama thamlamlaba matungda anoba government ama laklaba su hojik phawba state asida mahausa ge phibam da hanjilapagi mahutta community animak masa gi mafam singda lairi haire committee siga hanba report ki matungena mi si khiba case samaga kunthra taro amsung thiba khangdana lairiba case nipan akhanana committee siga mamangda thamlam ke case singa siga mari lenana deputy commissioner na mi si khibaga mari lenba case samaga kungani thoi amadi thiba khangdana lairiba case manga ge action taken report pikhalakhe
lemhoriba case sing adugi application mari lenaba district authority singna hek phangbaga mathau taba action lokhotkane haina state government gi maikai de committee da thamlakhe atopa report amana Sursanpur da leiriba organization singna MPSC recruitment examination singi exam center singi district su pibinaba pisilakhiba representation sing yengsin khe hauzik oiriba kanglup ke irang ge phibam asina maram oiraga singi mahiroi singna tampake examination center da satuna exam thabada khudong thiningai oibana singi district sing da su exam center PBO hairi hiramasigi matang da Manipur gi chief secretary MPSC gi chairman district official amadi stakeholders singa punami phama pangtok tuna demand asi maram chaba oiba amadi singi district singda competitive examination pangthok nabagi sabchaba infrastructure lei masigi mathak da mamang da MPSC amasung staff selection commission loba exam kya Sursanpur Senapati amasung Ukrul district ta pangthok ki balai khre haba wafam khanake masigi matungina MPSC na loba exam singi center Imphal Sursanpur amasung Senapati yauna atai district sing da su center piduna pangthok na pautak pi khre committee na makhata na examination schedule adu yamdrabada sayol mari gi mamang da piba amade exam asi pangthok pada mathau taba logistic amade security pumba state administration na pi na basu khangan khre report number ni phumanga da kanglup ki rang asida amata thokraba tribal gi khulsing nauna sengat sagatpagi matang da state government na paikhaliba thorok thabang singi matang da committee asina yengsin ki haire state government na committee da thamkhiba pradhan mantri awas yojana gramin gi khuthang da amade state funded top up scheme gi makhada sel gi mateng pi khre ama ata thokraba yum lising amarom da sel gi mateng pi khre amade 2026-27 gi oina sokhalaba yum lising tarani thoida mateng pi naba ayaba pi khre beneficiary singna piselakiba application sing adu deputy commissioner singna phangbaga loinana verification satharba matungda reconstruction ki thabak pai ba hauragane case kaya da damage assessment mapung phana loisinba ngamdabana haujuk su sathare basi loisilaba matungda IDP singi rehabilitation amasung resettlement ki thabak pai khalagane haire government ki school ama youth thakpam onthok lambagi akopa pau thamjare government school youth thakpam onthok lamba thengnarakle apunba iraipak ki mahiroi sinpanglup AIMS maya loisangi president amade general secretary na lusingduna Imphal West ki ZEO wangkoi zone 2 da konba government ki mahisang sing yengsen bagi khongsara masatke yengsen khongsara da tongan do mahisang singi phibam chadana mahiroi masing yam daba amade oja masing sudana yamna wana yan bagi moong da larik tambi ba thengnarakle AIMS ki serosina hai mahiloi sangsing asida koina satuna yengsilba matamda mutum phibau upper primary school legakna school matik chana saduna thamlamkhe laibak thibade ngarangi yengsin khongsada da oja amadi mahiroi amata leiram khide yengsin khongsada sigi manungsana laiprakpa makha primary school da yamna natai chado moongda government gi school bu yu thakpam oina onthok lamba thengnare yu thaklamba mi sing makoina yengsinba lakle haba tabadagi sian khibaga loinana school adu da yu thaklamba pochai sing su thengnara haide government na phajana school ama lekai du da sabiraga school adu da lairik tak naba government na thakriba oja singi mathau se karino government na piriba tolo free da saduna mahiloi sang singbu yu thakpam onthok lambagi texak khudamak school gi oja sing amadi school gi authority na puga da bani haide government gi primary gi thak ta lebe school sing di lekai du gi mi sing yauksin duna school sing bu phagar han bada asoba thodang lai habi sikauro da bani education department na Manipur da lebe school sing nongti gi yangsin bang ambana te maramadra miyamna aigi lekai da lebe mahisang sing phagana ba amadi luna na thamna ba hona bada isa isa gi thodang lauga da bani habi simi pong khode mala khanga da bani masigi wakhal sing asi leirabata da Manipur da government gi school sing sitharakli basi khara de kanbangam gane mahiroi lobasina government amadi lana school sing matau karamna chalai ri hana yengsin khongsat lakfada Manipur miyam amadi school gi oja sing na mateng pangbiyo Manipur da leiriba mahisangbu aphaba mahisang ohanba amadi maru changba mateng leiba mahiroi puthokna ba hona bada ekhoi punamag yaksinduna education system asibu awonba amade aphaba sector ama oina ba hona minasi hana su makha tarakle Sahi Yankai Mathogi Manung the Kangpopi Sursanpur district the Anoba Khulli Singamaga Subna Yankai Maga Hengalaki and a biren a Pongdora Cray Manipur state wood Pangba Sahi 1972 the Giparaga 2023 Pawada Haukiba Sahi Yankai Mathoy Manung the Singi district sing the Anoba Kulkia Ama Hengalakli Basi Yangloba Matamda Kangpopi Amasung Sursanpur district na Punna Kul Lisingamaga Subna Yankai Maga Hengalaki Senapati Amasung Ukrul district na Hariba Sahi Yankai Mathogi Manung
asida sumnagi khul yankhai taruk khak hengalaki haina hanagi chief minister N Biren Singna social media da thagalaklei N Biren Singna mahaki social media account da thagalakiba post amana hai hengalakliba khul asi sumna khakki masingni hairaga su masina ma ong ta da ba wahang kya amadi thoraklei Manipur na state root phangba sahi 1972 da Kangpokpi district da khul samaga mawdrong doi leramkhe aduga Ukhul district na khul mawdrong doi leramkhe adubo haukiba sahi 2023 da Kangpokpi gi khul masing ase satret ka tarawum doi da hengalakuna hana leramba khul dagi masing saunga kun hengalakhe masige ona taina bada Ukhul gi khul mawdrong doi leramba du 2023 gi matam da khul samaga tarani thoi de hengatuna hana leramba masing dagi sumna gi khul taramapan kha hengalakpa thengnare Haribu mawng asida Churasanpur district ki oina 1972 da punna khul Zahunga kunthramapa leramkhe adubu 2023 dana punna khul Zanipan ka humudra marida hengalaktuna hana leramba khul masingdagi khul saunga ga kuntramanga da hengalakhe Senapati district ki oina yengba matam da haukiba sahi 1972 da punna khul samaga kungamapa lerambadagi 2023 da khul samaga humpu taru oiduna hana dagi khul kunthra taret hapsilakhe Ukhul district amasung Senapati district da haukiba sahi yankhai mathoki manungda chang amada khul sing asi lengdana leiraga karigidamakta Churasanpur district amasung Kangpokpi district da anoba khul gi masing asuk yamna hengalakti basigi maram karino haina su N Biren Singna mahaki post adu da miyam da hangle Tungi horakliba mirol singi damakta khalaga masi haksina lawba yaba wafam amane masida furup ama natraga amagi mathakta target tawraga haiba nate Puksel sengla amade asigamba phiba masi karamba saphuna ohelaklibano haiba dugi wakhalon ga loinana demography da sauna ahongba lakliba si khamina si haibani puthokliba wafam asi Manipur amade leba asigi interest ni haiba ga loinana mahana ngasi puthokliba wafam asi official amade satellite ki record leba adune maramadana haiba wafam asi ekhoina afaba maikairomda punanaba khanana namina se makhatana su atai district kharagi khul masing hengalakpagi matangda su Tagalakigani haina N Biren phongdorakle Mapur oibada thangna thiluba nupi jail yaukre hairi Mamang thagi kuntragi numidangda Moirang lamkhai tidim lambi da leiba hotel amada thokiba thaudokta thangna thinbadagi leikhidraba pukramam Prem Kumar gi mihata haktengna na chenabani haiba Prem Kumar gi loina bi pukrabam ombi manitombi ngarang kota puthoklaba matung jail da thajin khre hairi Panba yabadi thangna thinduna Prem Kumar hat khibagi thaudo adu da chenabani haiba miyoishingi mathakta Moirang police na investigation chatharba matungda investigation gi report da loinana miyoising adu court puthokibane loinana mi hat patha haktena na chenabani haiba Prem Kumar gi loina bi pukhrabam ongbi manitombi bu court na ngarang jail da thajin khibani haire Imphal Jiribam dagi yamlaba gari tholakre Joint Tribe Council na Zelarong gi mafam singda kaukiba total shutdown handokiba dagi Imphal Jiribam National Highway da panduna leramba gari kaya thona rakre tangka gari thona punna gari chani ga hom phu thorakre aduga Imphal dagi su jiri tamna gari chani hom phu tare rom changsing khiduna mathau taba polam sing purakna ba khongsan ba haukre haire Jun Nipanda Imphal da miyam gi khongsa chatkadore CSO Taramarina Manipur da delimitation gi thorang lokhatpa amasung 2001 gi census data sizinabagi thawong yaning da ba phongdoktuna Jun Nipanda Imphal da miyam gi achoba khongsat ama chatkadore International Peace and Social Advancement IPSA ga office da ngarang pawmi singa unaba ma da CSO Taramari gi convener naha pom santana wafam asi phongdokhibane mahana high central government amasung Manipur government na delimitation tawbaga loinana Kumja 2001 gi census data da yumpham oiraga local body election pangthoknaba thorang lokhalibasi yaning de tha asigi nipanda chatkadoriba miyam gi khongsat amasung mifam asida akhangai sing yauna mipum khudimana saruk yabiyu haina santana appeal tawkhe Sikre khanaramba rape accused ama hingduna leramba thengnakhre Sikre haina khanaramba rape accused ama hingduna leramba thengnabadagi Telangana police na phakhre Telangana Police ki Circle Inspector A. Niranjan Reddy na phongdorokpada haukiba sahi 2026 da engineering tamnibi mahiroi nupi masa amabu rape tawkhibagi case da accused person oiriba masagi sahi niputare suraba mioi asi sikre haina miyamna khanarodaba matung khanghaudana Telangana gi Karimnagar district da hingduna leramba thengna rakhibane Sikre haina matam sangna lairorba matung Telangana Police na hingduna lerambadagi nauna phakraba mioi adu haukiba sahi tararongi mamangda thokiba rape case asigi accused person oibata natana tongan case amada suchenaba mioi ni haina makha tarakle Helicopter pokhaiba the British Navy personnel ahum sikre
Awang nopok thangba England da thokiba helicopter crash amada British naval crew ahum sikre haina UK Ministry of Defence na phongdokre. Devon County ki manungda leba Surtong khun manakta helicopter training exercise ama satharingai da ayok pung mari rom tabada crash adu tawkhibani haina Royal Navy wangangloi amana haike. Social media post amada Ministry of Defence na haksinna awaba phongdokpaga loinana paw adu lauthoke. Crash mafam adu da local police laikre haina Star News broadcaster na haike hairi. Iran amasung US na khut thanakre Kuwait ta India macha ama sire hairi. United States amasung Iran ki marakta nik launa ceasefire tawriba si kairakpa yabagi moongda Persian Gulf ta angamba mafamda khut thanakre. Kuwait ta Iran ki akanba drone attack ta India macha ama sikre amasung atopa kaya na sokre hairi. Lebanon da Israeli forces na Hezbollah ki mathakta yamna kanna attack torokpadagi Iran na wari sanaba toglagani haina phireb laukraba matungda tension asi wangkhalakibani. Kuwait ki Defense Ministry spokesperson Brigadier General Saud Abdulaziz Al Utaibina phongdokhibagi matungina Kuwait ki International Airport ta passenger singi building da target tawduna drone ke amarung kapsilaki haire. Kuwait ki Foreign Ministry na thawdo adu da mi amasi ki amasung atopa kayana soki haina phongdokhe. Laikhidraba miyo yadu India masani haiba khangle US military ki paw matungina Iran na Kuwait ta missile anikhaksu kapsilake adubu madu air defense system singna thugai ki hairi. Kuwait ta leba American forces target tawraduna drone ki asu kapsilakpada air defense system singna thugai ki hairi. US Navy ki manga suba fleet lairiba ningthaupan ba leba Burhan dasu Iran na missile sing kapsilake. Burhan ki defense system singna missile ahum amasung drone ki amaram thugai ki hairi. Kuwait amasung Bahrain da attack tawrakiba atugi matung da US military na Strait of Hormuz da laiba Qassam ithata Iran ki military ground control station amada air strike tawki hairi. Thobal Commando ki Havildar Suresh thangna thenduna hatkiba miyoi adu Thobal District Police na ngasi fakat pangamkhre mahaki maming MD Naubi alias Mahil Sahi Kungamanga son of MD Tazimur Rahman kawe Thobal Moijing Languagin takine haire.